Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda panbe headline. Kuki Macha Dagi Lupa Lakh Yankhaitaret Henbaki sent from Security Force of Fagatkhre. Security Force na tongan ba lalalop ki kader mga Fagatkhre. Manipur dasu ngasi World AIDS Day thoram pangthokre. Ngasi dagi phamba hokiba Parliament Meepham Opposition Party na protest sa tharakpadiki thengkhang anirakta ejon tawkhre. Pausundona pijari. Kuki Macha dagi Lupa Lakh Yankhaitaret henbagi sent from Security Force na Fagatkhre. Security Force na leptana chatharakpa search operation gi manung channel alalub amagi oiramba yai haina chingnaba Lupa Lakh Yankhaitaret ka listing homdra tare chatter ki sanfanga konana security Kuki Phurup ki miyoi mari Kamjong district ki manung channel leba fai kota ki Fagatpangam le hari hiramasi gi matangda Manipur Police Control Room dagi thadorokpa pawamana hai Kamjong district Chasai Police Station na konba fai court outpost routine oina chathaba checking da miyoi mari dagi Lupa Lakh Yankhaitaret ka listing homdra tare chatter ki sanfam asi mamang tha November gi tang 25 da Fagatpangam khibani hari Lalolob amagi oramba yai haina chinaba senfam asiga konana farba miyoi mari edudi Senapati district Saizang dagi nengnai hoi khongsai chahi kunmari khul asimakta dagi mangzoithang haukip chahi kuntaret Senapati district asimakki si Asian Kuldagi, Mangminthang Haukip Chahi Kunmapan Amadi, Kangpopi District ki Nengboy Kuldagi, Lampu Kongsai Chahi Kuntramapani Hari. Makoi Mari Dagi Angawa Machugi 4-wheeler Amasu Fagatki. Hiramasigi Matangda Police na Thizen Humjin Bigi Tabak Chathaba Haukre Haina Pawasina Makatari. Security Force na Tongan ba Lalaluk ki Kedar Manga Fagatpangam Kre. Haukiba numit kharani asida miyam dagi senkhai thungkai tawuda chena bani haiba aina thinkraba tongan ba lalop ki kedar manga security force na fagat pangam le hari Manipur Police Control Room dagi thadorok pa chirolamagi matung inna haukiba November kuntrada Manipur Police na aina thinkraba pirpak progi pochangba Niranjan Alice Chaubi chahi kunmapan lom shurabi miyoi asi khagem palli pan thakta leiba masagi mem dagi fabangam le hari Faba miyoi asi lamda masida leiba hospital sing school band association school sing bakery doctor sing gym center amadi miyam dagi senkhai thungkai tawuda chenabani hari amaromda mamang tha November 25 da security force na aina thinkraba lalhalup RPF PLA gi kedar ama fabangam le hari Farba miyoi asi Nompok Shekmai Police Station gi manung chenna ingaw rok mamang laikai digi wangkem oken maite chahini fuhum da kawi mangwanda gi SIM card ka konana mobile phone ama su fagat pangam le haina paw asina makhatari Atopa police ki paw amagi matung ina mamang tha November 18 da security force na chathaki ba search operation da Imphal East ki wangkhai ayang pali lambi digi aina thinkraba lalolop KCP tabangan bagi cadre ama fare hari Farba miyoi asi Bisnupur district ki manung channel leiba ithai wapopi dagi ni hari Magonagi mobile phone ama su fangbangam le hari Nakalam da Lamlai police station na konba Kangla sifai dagi Aina thinkraba lalolop RPF PLA gi lanmi ngangom Robinson Alice Booster chahi kunipan fawangam le miyoi asi Kangla sagom sangmaya lekai dikini hari loinana mamang thagi kuntrada security force na aina thinkraba lalolop KCP PWZ gi Maibam Rosen Koba Kerer ama Nompok Sakmai police station gi manung chanma ngam khongdagi fare hari miyoi asi Thobal district gi manung chana leiba nungbram makha lekai dikini haina paw asina makhatari Ngasi dagi phamba hokiba Parliament Meepham Opposition Party na protest satharakpadigi thengkhang anirakta ejon tawkhre Ngasi dagi phamba hokiba Parliament ki ningtham Meepham da Opposition Party na kholaw laudana protest satharakpadigi thengkhang anirakta session ejon tawkhre Parliament ki ningtham Meepham aduda ngasi ayo pung 12 dagi phamba hoki Meepham adu minute kun rom phamba hawraba matungda Opposition Party ki MP singna special intensive revision SIR gi matang da khana na ba pukhalakpada charang na ba thokpadagi numit ungba phawba house suspend tawki numit ungba matung dagi amuk phamba hawkiba lok sabha gi session adu da su opposition gi members singna makhatana lawba khongba amati protest torpadagi nungthil pung ani phawba makhatana ejon tawki opposition party gi maru oiba demand lebak asida chanariba electoral roll gi SIR exercise asida mayek shengna khanabani amaromda parliament gi ningthami pham adu prime minister Narendra Modi na house member amasung chairman da thagat fa phongdalaga hodoki panmaya abadi sitting tara manga legedaba parliament ki ningthami pham asi lakleba December 18 phawba chathagani
Amaromda Ningtham Meepham asi hodringe mangoinana Prime Minister Narendra Modi na media da opposition party da maral kaya siba wafam phongdokhi. Opposition party asi drama tawbada hena pukning Lupa amadi parliament asi makhoigi pendaba wafam khaya phongdokpham oina sizinari. Chathagadori bus session asi aphaba mahijaba yagadaba debate tawnaba platform ama ohensi haina Prime Minister Narendra Modi na phongdokhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Mayai lambi semnaba tender koriba asida kanagomba vidar amana minus ta tender tawba yaroi haina KCP PWMC unification na phongdorakli. State asida paikhatpa chakwa tharangi contract work khuding minus ta thabak shuba yaroi tharak liba senfam miyamgi yai fanaba singedabani haina aina thingkraba lamdamasigi lalalop KCP PWZ MC unification na khangalakli hiramasigi matang da lalalop asigi PRO jingkhai ngan mana khuyek piraduna thadorak cherolasina hai thika munaduna minus ta tender tawduna chakwa tharangi thabak singda quality maintain tawdabagi mayokta lupna yengsinduna akanwa mi yengchangduna lakli Ministry of Road Transport and Highways ki makhada Manipuri gi oina inkumja lisingani kunmanga kuntaruki EPC mota Lupa crore yankhai mapan ga Lakh humdra teret supna lising amaga chani panga kuntra taruki tender value oriba mayai lambi kilometer 0 dagi kilometer 15 amati Imphal Kakching Lamkhai section gi kilometer 30 dagi 45 phawgi hauzik koriba tender asida kanagomba vidar amatana minus ta tender tawba yaroi vidar sena minus ta tender tharakpa yawrabasu PWD na work order piroidabani maramdi hariba lambi asi phibam aduki matik phatabana minus ta thabak surabadi quality lehenba ngamloi party ne thamliba athingba asigi mayukta thabak tawraklabadi L1 tariba vidar amati PWD gi engineer singda akan mamiyeng changani hainasu cherolasina Jackson wa thamlakli Thabum ama chathakadaba nupi lal ningsing thorum ngasidagi hodokhrei Nupi Lal Association Manipur na sindona thabum ama chupna chathakadaba marfu taruk suba nupi lal ningsing thorum ngasi tera lokrapom laikai maibi lerakta leiba association asigi head office oiriba ima rasnigi sanglenda pangthokhrei Thabum ama chupna chathakadaba palan thorum asigi matangda association asigi secretary ima thasna na phongdokhibada chahi khudingi leptana pangthoktuna lakpugum handak chahi gi oinasu tha asigi tarani thoida nupi lal ningsing thorum pangthoknaba thorang tobulore thorum asiga mari lenena pangthokadoriba nupi lal lila unaba members singna sem saba loire haiki Thorum aduda association adu asigi president ima Meepham Romani na Loyalam sandokpa British lenga ki mayokta ekhoigi thona faraba ima sing aduna ekhoigi iramdam ekhoina ngakchagadabani haina haukiba iho adu ngasigi mirolna ningsingduna lehonaba thabum ama chupna chathagadaba thorum asi maira chukhatuna hawtopagi thorum asi pangthopani haiki loinena ngasigi thorum aduga mari lenena nupi lalda laikhidraba ima singi photo da haikaleka tamki Handak pangthokiba sangai festival asi Festival of Tourism nate Festival of Bureaucrat Officer ni haina tizendra na phongdorakli Hauzik tholiba irang asigi marakta state sarkar na sillangduna handak pangthokiba sangai festival adu Festival of Tourism nate Festival of Bureaucrat Officer ni haina Committee on Civil Society Kanglaipak CCS ki President Tizendra Ingomam ngasi Imphal East ki wangkhai khunok soibam lekai da leiba Citizens Club ta pangthopa lup asigi 13 shuba mapokkumon thorom da phongdokhrei Mahakna makatana haikibada lamdam asigi issue singna tokai ba wakhalonda mang tharaga magi aning ba apamba singda chatharipati thabak khudimak mai pak pangamloi maramaduna aikhoi punna chaminaduna leiriba issue sing asi thenginamina changi maduna aikhoina taliba pandam sing adu mai pak pangamgani haiki apunmana amata ngairaba lambi ni haiba hiram asida pangthokiba thoram aduga mari lenena wangkhai kendragi MLA Thangjam Arun Kumar na haikibada lamdam asida chakhotpa amasung ingtapa purakna bahonabada CSO Singapore na thabak tawminaba mathautai lamdam asigi da leiriba issue kayada CSO singna leiriba thodang sing asi asuki matik chawi lengak sasan yauna hiram kayada kanagomba singna aranba torokpada CSO singi maikedagi kholau kaya lauduna achumba maikeda puna bahonaduna chali asigumba lebaki oiba thabak thoram kaya asiga mari lenena state asigi summit longi phibam fagarhana bahonabada su CSO singna achauba thodang lohaningi CSO singna lebaki oiba thabak singda achauba thodang lauduna iramdam asina afaba achumba lambi amada purakna bahonaba changi haiki
Imalonda Mahairoi-sing Mahai Tamba Fangalu Haiduna Imphal College Mahairoi-singna Human Chain Samduna Khongjang Singkhrei. Imalonda Mahairoi-sing Mahai Tamba Fangalu Haina Taksiladuna Ngasi Imphal College Mahairoi-singna Human Chain Samduna Khongjang Singkhrei. Manipur Student Federation MSF ki Thomishing Auna College asigi gate mamhang da changsin khiba khongjang aduda Imalonda Mahai tamhangadabani habigi matangda kholaw kaya su lauki. Masa gi maram damgi law singda mahi masing tamhangadabani NEP 2020 da piriba guidelines sing thabakto onthokduna school college amadi university ki thakta tamliba textbook amadi reference book sing Manipur gi law da handoktona tamhalu haina changsin khiba khongjang aduga mari lenana college asida BA manga suba semester da tamliba Mahairoi Wairam Thing Chingkhainga mana phongdokhibada lol nat chanabi yauna pukai langai tana thalaba lamdam ama oirabasu NEP 2020 na piriba guidelines sing mapungphana thabakto onthoktona Mahairoi singbu Manipuri loda mahitamhan phangdri matam asigi matangda Manipur governor fawada memorandum pisinduna taksinba laikhre adubu ngasi fawa thabakto onthoroktabagi Mahairoi singna khongjang changsimbani makhatana changsilapa khongjang singda lebak miyamna su mateng pangbiyu haiki Manipur da su ngasi World AIDS Day thoram pangthokre Malem gi lebak singda pangthokna bugum ngasi Manipur da su World AIDS Day lisangani kun manga pangthokli ayat apan nam khaiduna AIDS nam awanba purakpa haibasina chahi asigi theme oiri Manipur AIDS Control Society na sinduna thoram asi state ki thakta Imphal gi Palace Compound leba Manipur State Film Development Society ki auditorium da pangthokre HIV AIDS ki status khangdoktuna positive oirabasu ngallingai matamgi treatment atharabadi hakjang phana punsi nungshangna hingba yai haina Manipur State AIDS Control Society ki project director Samim Ahmed Sahana phongdokhre Palace Compound leba MSFDA sa pangthokiba thoram aduda Max ki president natraga Health and Family Welfare ki commissioner Sumanta Singh special secretary Health Kengu Juringla Somorjit Salam Health Services ki director Dr. N. Hemant Kumar amadi Max ki project director Samim Ahmed Singh na maru oiba miyosing oina saruk yaki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arabada maruba po amuka hanapizari Kuki Macha Mari Dagi Lupa Lakh Yankhaitaret Henwiki Senfam Security Force na Fagatkhre Security Force na tongan ba lalalup ki kerer manga fagat pangamkhre Manipur da su ngasi World AIDS Day thoram pangthokre ngasi dagi phamba haukiba parliament Meepham opposition party na protest atharakpadagi thengkhang anirakta ejon tawkhre matang asida Loyalam E-PAO na namitangi pau bibil lezari tabiri ba khudimako amuka hana kurumjani